Ini thade si mathak chiga mesagi rajma ama amur khe khine duga adum kan to salaga adum tharde amna yam budi nattida yam maga ka maga na mateng phambire kamaga nahan thabi thabagi churi hagapado adu lore adu ngasi thabi tharani thade ine ga ite mamaga nebago duga asi yani na moi thabi thari ba asi thabi thabagi mati ama mu nurse yam hawai rajma last year thadal la dam thaba lo shale si loi ba ngata asam disu after machine on thaba lo re ba si sona si machine de ko si machine de na si no kan ji loi kra thaba makha gi khai thari si ko asi ju ngasi ji he je si mana hi be sina si he ani si he ga dum phuktal ne ba ko si matak ta dum thajal ne ba ju si na hayeng gumba adwai tharni ai chujak yin si ha chujak Japan sina dum silam anau bane ba ko hana kemta tha da bida koi gi lamang oi lem bane ba dudi gi temaga semduro bane ba tem semduro do saijina poti khra pha wale duga si rajma thaji thabi thari je thabi thai ga makha da amaga leiri ba ko adu ani duna khapai si napi da am tha ka ko do nong su de napi tarbuja yum da chana ba ko na hang leibudu ko mathangdi da atai plan atai ke tauge na ko to handa sim lamang oi leji shukti na thajan mani da si chujak ti phane wam ni tu chujak si pijal le de na khongdrum ni mana thajan mani jak phane wam du ga si makha ji ga chujak tha gre ba ko si na han tha ga ne ba 2,000 years later. Namuk mamangda ai thabi thabagi video ina thab semba de horpadagina mathangda sumna pane ba ko ado na po thabi do pami sing ani ahum maya adai thabane ba do handaki sing jawdu da loina thungre ba digi na thung ani humni marini hena sing jaw toksallaga thumjallaga loi leigre ba ko ado leibadagi loina sigre ba yamana ba yaman loi sigre ba sibda ina thawai nongai ta dana ko loi sibdu ko aduda ina semdre ba ne ba kena thabi do ko khara kena tawrasano na kena semdre ba pambi khara di hinga le hobodo adu ina thabaka ason lau matam go ba laugi thabak ta ga am semdra ba ne ba ada khara ahing ba khale ba do sembira je an tawje kam amuk hinge na char khara ma hullaga kolom semaga khara ma tha ba ne ba ko ado har ka ge hapa ko polo le chawre ji hekpa khaga hekpa yawre do si loi tha ba ne ba si je do sai yung ba ne ba hybrid ne ba tha ba do si loi na sing loi thom bi ne ba si loi tha de se ado khara hingau ba khara de ne si hingau rin to si khara je hingau de ba hingau ba do ina
ꯂꯧꯒ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯅ ꯀꯌꯥ ꯁꯦꯝꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯈꯣꯏꯗꯧꯒꯦ ꯁꯥꯎꯒꯠꯇꯅꯀꯣ ꯁꯤ ꯈꯔ ꯊꯥꯕꯁꯨ ꯂꯣꯏ ꯄꯥꯛꯇꯛꯅꯅ ꯁꯤꯕꯅꯀꯣ ꯀꯥꯏ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯕ ꯄꯥꯝꯕꯤꯗꯨꯗ ꯈꯔ ꯈꯛꯇ ꯍꯤꯡꯉꯦ ꯄꯥꯝꯕꯤ ꯌꯥꯝ ꯊꯥꯕꯗꯣ ꯑꯗꯨ ꯈꯔ ꯈꯛꯇ ꯍꯤꯡꯕꯤꯅꯦꯕ ꯄꯥꯝꯕꯤ 2,000-3,000 ꯃꯌꯥ ꯊꯥꯕꯗꯣ ꯄꯥꯝꯕꯤ 200-300ꯗꯤ ꯍꯦꯟꯅ ꯍꯤꯡꯗ꯭ꯔꯦꯕ ꯑꯇꯩ ꯂꯣꯏ ꯁꯤꯈꯤꯅꯦ ꯑꯗꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯁꯦꯝꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯕꯗꯒꯤ ꯈꯔ ꯐꯔꯦ ꯑꯗꯣ ꯊꯕꯤꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯛꯀꯗꯕ ꯊꯕꯤꯅꯦ ꯁꯤ ꯑꯍꯥꯟꯕ ꯍꯨꯟꯒꯤ ꯃꯔꯛ ꯁꯣꯝ ꯅꯥꯀꯟꯁꯤ ꯈꯔ ꯇꯣꯡꯉꯦꯕ ꯁꯣꯝ ꯅꯥꯀꯟꯁꯤꯅꯀꯣ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯈꯔ ꯀꯨꯊꯩꯌꯦꯕ ꯑꯇꯣꯡꯕ ꯁꯤꯅ ꯇꯣꯡꯕ ꯁꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯆꯥꯔ ꯄꯦꯀꯦꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯂꯣꯝ ꯁꯦꯝꯃꯦ ꯀꯣꯂꯣꯝ ꯁꯦꯝꯃꯒ ꯑꯃꯨꯛ ꯈꯔ ꯐꯣꯠꯄ ꯌꯥꯎꯔꯦ ꯑꯗꯣ ꯈꯔꯗꯤ ꯄꯥꯜꯂꯤꯕꯅꯦ ꯊꯕꯤꯗꯤ ꯐꯖꯕꯅꯦ ꯑꯗꯣ ꯊꯕꯤꯗꯤ ꯐꯖꯕꯅꯦ ꯍꯥꯏꯕ ꯊꯕꯤ ꯈꯔ ꯊꯕꯤꯗꯤ ꯐꯖꯕꯅꯦ ꯊꯕꯤꯗꯤ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯒꯤ ꯄꯥꯜꯂꯦꯕ ꯄꯥꯝꯕꯤ ꯁꯤꯒꯩꯅ ꯑꯇꯣꯡꯕ ꯁꯥꯏꯗꯠꯇ ꯂꯩꯍꯧꯕ ꯒꯩꯗꯨꯅꯦꯕ ꯁꯤꯒꯩ ꯑꯣꯏꯁꯦ ꯑꯗꯣ ꯈꯔ ꯍꯦꯛꯑꯅꯤ ꯑꯗꯨꯒ ꯍꯦꯛꯄ ꯂꯣꯏꯔꯒ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯈꯔ ꯀꯥꯞꯄꯤꯅ ꯄꯥꯡꯒꯟ ꯀꯟꯅꯕꯀꯣ ꯊꯕꯤꯗꯤ ꯐꯖꯅ ꯄꯥꯟꯕꯅꯦ ꯑꯗꯣ ꯊꯕꯤ ꯆꯥꯎꯗ꯭ꯔꯣ ꯆꯥꯎꯗꯅ ꯊꯕꯤ ꯐꯖꯅ ꯄꯥꯝꯕꯤ ꯈꯔ ꯈꯛꯇꯗꯒꯤ ꯍꯦꯟꯅ ꯍꯤꯡꯗ꯭ꯔꯦꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯤ ꯑꯁꯣꯟ ꯅꯥꯀꯟ ꯁꯣꯟ ꯁꯥꯏꯠꯁꯤꯅ ꯈꯔ ꯇꯣꯡꯉꯦꯕ ꯃꯝꯁꯦꯀꯣ ꯍꯤꯡꯊꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯗꯣ ꯑꯁꯣꯟ ꯅꯥꯀꯟꯁꯦ ꯀꯨꯊꯩꯌꯦꯕ ꯌꯥꯝꯅ ꯐꯖꯔꯦ ꯊꯕꯤꯁꯦ ꯃꯁꯤ ꯈꯔ ꯍꯦꯛꯑꯅꯤ ꯌꯥꯝꯗꯤ ꯍꯦꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯄꯥꯜꯂꯦꯕꯗꯣ ꯁꯤ ꯑꯇꯣꯡꯕ ꯑꯗꯨꯒ ꯁꯥꯏꯁꯤꯅ ꯑꯃꯨꯛ ꯈꯔ ꯐꯣꯠꯄ ꯌꯥꯎꯔꯦ ꯆꯥꯔ ꯁꯦꯝꯃꯒ ꯑꯃꯨꯛ ꯊꯥꯕꯅꯦ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯁꯤ ꯆꯥꯔ ꯁꯦꯝꯃꯒ ꯑꯃꯨꯛ ꯈꯔ ꯍꯤꯡꯕ ꯈꯔꯗꯨꯒ ꯄꯦꯀꯦꯠ 1-2 ꯂꯩꯔꯒ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯆꯥꯔ ꯁꯦꯝꯃꯒ ꯀꯣꯂꯣꯝ ꯁꯦꯝꯃꯒ ꯊꯥꯔꯁꯦꯅ ꯊꯥꯕ ꯁꯤꯅ ꯅꯧꯅ ꯊꯥꯕꯅꯦꯕ ꯎꯕꯗꯤ ꯀꯨꯏꯔꯦ ꯈꯔ ꯀꯣ ꯏꯁꯤꯡ ꯊꯨꯝꯃꯒ ꯂꯣꯏꯅ ꯊꯨꯝꯈꯤꯕꯅꯦꯕ ꯏꯁꯤꯡꯅ ꯗꯥꯎꯁꯦ ꯖꯪꯅ ꯍꯥꯏꯒꯠꯂꯤ ꯗꯥꯎꯁꯦ ꯁꯤ ꯂꯣꯏ ꯊꯥꯕꯅꯦ ꯁꯤꯒ ꯑꯗꯨꯒ ꯁꯤ ꯃꯊꯛ ꯆꯩꯌꯨꯡꯉꯤꯁꯦ ꯑꯁꯤ ꯅꯧꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯁꯤ ꯂꯣꯏ ꯊꯥꯕꯅꯦ ꯑꯗꯨ ꯁꯤ ꯂꯣꯏ ꯊꯨꯅ ꯅꯥꯄꯤ ꯂꯣꯏꯅ ꯍꯧꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯁꯤꯁꯦ ꯂꯧꯒꯤꯒ ꯇꯧꯕꯒ ꯑꯗꯣ ꯑꯩꯁꯦ ꯆꯠꯇ꯭ꯔꯦꯕ ꯑꯩꯅ ꯁꯥꯎꯗꯅ ꯊꯕꯤ ꯈꯔ ꯍꯦꯛꯁꯦ ꯈꯔ ꯃꯥꯅ ꯊꯕꯤ ꯈꯔ ꯍꯦꯛꯑꯅꯤ ꯑꯁ ꯊꯕꯤꯗꯣ ꯊꯕꯤꯗꯤ ꯑꯗꯨꯝ ꯆꯥꯎꯋꯦꯕ ꯑꯗꯣ ꯊꯕꯤꯗꯤ ꯐꯖꯕꯅꯦꯕ ꯊꯕꯤꯗꯤ ꯐꯖꯩꯌꯦ ꯁꯤ ꯂꯣꯏ ꯍꯤꯡꯖꯔꯝꯃꯗꯤ ꯁꯦꯝꯒꯦ ꯑꯩ ꯁꯦꯝꯒꯦ ꯑꯗꯨ ꯍꯦꯛꯇꯕꯗꯤ ꯍꯦꯛꯑꯣ ꯄꯨꯈ꯭ꯔꯤ ꯉꯥ ꯈꯛꯇꯗ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯨꯝꯕ ꯖꯒꯥꯗꯣ ꯑꯁ ꯐꯖꯅ ꯊꯨꯝꯕꯅꯦꯃꯤ ꯈ꯭ꯋꯥꯡꯅꯦ ꯁꯤ ꯃꯈꯥꯗ ꯇꯨꯔꯦꯜ ꯂꯩꯌꯦꯕ ꯁꯤ ꯆꯥꯔ ꯈꯔ ꯍꯨꯜꯂꯦ ꯁꯤ ꯃꯈꯥꯁꯦ ꯁꯤ ꯆꯨꯖꯥꯛ ꯂꯣꯏ ꯊꯥꯕꯅꯦ ꯑꯗꯣ ꯆꯨꯖꯥꯛꯇꯣ ꯁꯤꯃꯨꯛ ꯆꯥꯡꯗ ꯋꯥꯡꯉꯕꯅꯦꯕ ꯆꯨꯖꯥꯛꯇꯣ ꯃꯈꯥꯒꯤꯁꯦꯀꯣ ꯃꯈꯥꯒꯤ ꯁꯤꯃꯨꯛ ꯆꯥꯡꯗ ꯁꯥꯏꯃꯨꯛ ꯆꯥꯡꯗ ꯋꯥꯡꯉꯕꯅꯦꯕ ꯆꯨꯖꯥꯛꯇꯣ ꯑꯗꯨꯒ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯈꯤꯕꯅꯦꯕ ꯁꯤꯁꯦ ꯂꯣꯏ ꯊꯨꯝꯃꯤꯅꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯄꯥꯊꯔꯛꯄ ꯏꯁꯤꯡ ꯑꯁꯣꯝꯗ ꯑꯗꯨꯗꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯗ꯭ꯔꯦꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯤꯅ ꯍꯦꯛꯇ ꯂꯣꯏꯕꯅꯦ ꯆꯨꯖꯥꯛꯇꯣ ꯈꯔꯗꯤ ꯄꯥꯜꯂꯦ ꯁꯤꯁꯨ ꯈꯔ ꯁꯣꯡꯉꯦꯕ ꯑꯗꯣ ꯑꯩ ꯂꯧꯕꯨꯛꯇ ꯂꯧ ꯃꯇꯝꯅꯤ ꯂꯧꯕꯨꯛ ꯀꯟꯅ ꯁꯦꯝꯃꯤꯉꯩꯗꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯒꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯧ ꯂꯤꯡꯉꯅꯤ ꯑꯗꯨ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯒꯠꯂꯛꯀꯅꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯨꯛꯕꯥꯡꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ
ꯑꯗꯣ ꯑꯩꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯇꯧ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯃꯤꯗ ꯑꯝꯇ ꯅꯦꯛꯇ꯭ꯔꯕ ꯑꯍꯟꯗ ꯍꯪꯉ ꯈꯣꯠꯂ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯆꯨꯔꯤ ꯍꯥꯏꯒꯠꯄ ꯂꯧꯔꯤ ꯁꯥꯕ ꯍꯣꯏ ꯂꯧꯔꯤ ꯁꯥꯕꯗꯨꯕꯨꯗꯤ ꯕꯕꯥꯅ ꯅꯦꯛꯑꯁꯦ ꯑꯩ ꯋꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯇꯧꯔꯛꯑꯦ ꯑꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯕꯅꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯎꯔꯤꯅꯦꯕ ꯂꯧꯗꯨꯀꯣ ꯑꯗꯣ ꯁꯤꯁꯨ ꯃꯊꯪꯗꯗꯤ ꯐꯧ ꯊꯥꯔꯅꯦꯕ ꯁꯤꯁꯨ ꯑꯗꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯋꯦꯗꯔꯁꯤꯗꯤ ꯐꯖꯔꯦꯍꯦ ꯑꯁꯤ ꯅꯥꯄꯤ ꯂꯣꯏ ꯁꯦꯡꯗꯣꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯗꯠꯂꯒ ꯅꯥꯄꯤꯗ ꯀꯥꯞꯁꯤꯜꯂꯒ ꯑꯗꯨꯒ ꯇꯧꯗꯣꯏꯅꯦꯕ ꯏꯃꯥꯅ ꯊꯕꯤ ꯍꯦꯛꯄ ꯍꯧꯔꯦ ꯏꯃꯥꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯒꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯕꯥꯏ